ꯉꯁꯤꯗꯤ ꯌꯥꯔꯣꯏ 5 ꯃꯈꯥꯏ ꯆꯞ ꯆꯥ ꯇꯥꯔꯦ ꯑꯗꯨꯅ ꯑꯁ ꯊꯦꯡꯉꯦ ꯉꯁꯤꯗꯤ ꯋꯥꯀꯤꯡ ꯆꯦꯟꯕ ꯈꯛꯇꯪ ꯊꯦꯡꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯋꯥꯀꯤꯡ ꯉꯥꯟ ꯆꯦꯟꯊꯣꯛꯅꯕ ꯇꯧꯔꯁꯤ ꯀꯩꯗꯧꯅꯨꯡꯗ ꯊꯥꯖꯕꯤꯔꯨꯅꯣ ꯃꯍꯥꯛꯅ ꯍꯥꯏꯁꯦ ꯀꯗꯥꯏꯗꯩꯅꯣꯗ ꯍꯟꯗꯛ ꯆꯍꯤꯒꯤ 2019 ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦꯗꯅꯀꯣ ꯁꯤꯕꯨꯛꯇ ꯄꯨꯡ 9 ꯃꯥꯡꯗ ꯍꯧꯒꯠꯄ ꯌꯥꯎꯔꯝꯈꯤꯔꯣꯏ 9 ꯉꯥꯛꯇꯅꯦ ꯌꯦꯡꯉꯣ ꯇꯣ ꯑꯆꯨꯝꯕꯗꯣ 10 ꯃꯈꯥꯏ ꯇꯥꯔꯦ ꯆꯨꯝꯃꯦ ꯒꯥꯏꯁ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯣꯒꯁꯤꯗꯤ ꯁꯤꯅꯦꯃꯥ ꯐꯤल्म ꯅꯠꯇꯦꯗꯅꯀꯣ ꯁꯤꯒꯤ ꯑꯣꯏꯕ ꯕꯤꯍꯥꯏꯟ ꯗ ꯁꯤꯟ ꯂꯩꯇꯦꯕ ꯃꯥꯏꯈꯟ ꯈꯟꯗꯦꯕ ꯎꯔꯤꯕ ꯇꯧꯔꯤꯕꯗꯣ ꯗꯛ ꯗꯛ ꯁꯦꯡꯅ ꯍꯥꯏꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯒ ꯑꯆꯨꯝꯕ ꯑꯃꯨꯛ ꯌꯦꯡꯍꯟꯒꯦ ꯇꯣ ꯑꯆꯨꯝꯕ ꯑꯃꯃꯨꯛ ꯃꯣꯖꯥꯁꯦ ꯉꯔꯥꯡ ꯁꯤ ꯃꯣꯖꯥꯁꯦ ꯁꯥꯡꯉꯤꯅꯦ ꯁꯤ ꯇꯦꯜꯂꯤꯗꯅꯀꯣ ꯁꯤ ꯇꯦꯟꯕꯗ ꯇꯥꯍꯧꯔꯕ ꯑꯗꯨꯗ ꯑꯍꯤꯡꯗ ꯍꯧꯒꯠꯄ ꯇꯟꯅꯀꯣ ꯁꯤꯅ ꯃꯣꯝꯄꯥꯛ ꯃꯈꯥ ꯂꯩꯅꯩ ꯁꯤ ꯇꯣꯡꯖꯆꯕ ꯍꯥꯏꯗꯤ ꯒꯥꯏꯁ ꯍꯧꯖꯤꯛ ꯐꯃꯨꯡ ꯆꯥꯏ ꯏꯁꯤꯡꯁꯦ ꯁꯤ ꯆꯥꯏ ꯏꯁꯤꯡꯁꯦ ꯂꯣꯏꯁꯤꯜꯂꯁꯦ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯆꯦꯆꯦ ꯁꯥꯎꯔꯅꯤ ꯆꯦꯆꯦ ꯂꯥꯛꯑ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯉꯥꯡꯉꯅꯤ ꯑꯗꯨꯒ ꯑꯩ ꯕ꯭ꯔꯁꯁꯨ ꯇꯧꯗ꯭ꯔꯦ ꯑꯗ ꯕ꯭ꯔꯁ ꯅꯨꯡ ꯇꯧꯊꯣꯛꯎꯔꯁꯦ ꯑꯗꯨ ꯂꯣꯏꯔꯒ ꯃꯈꯥ ꯇꯥꯕ ꯕ꯭ꯂꯣꯛ ꯑꯃꯨꯛ ꯍꯧꯔꯁꯦꯀꯣ ओके गाइस असी लामनग्रेदा ऑडियो अमता तारमरो ओके गाइस ngasi ko lamung khona khongi sangai festival da aduda chatse na plan tawbneba plan tawduda aduga ai ngarang halaga video editing to khola video thagale social media facebook nung paiba matamdo phangdre matamdo sangdre aduga aina video thagaplo aganda ko ai facebook pai hore facebook pai hore pada amuk phagi tawbo elemeba smane yanaba pore e da 아이도 점검내 기하면 다돼 하이딩오네 수마이나 이가 타도로이네 데 머코이기 마밍가 타라 콜로가 마카다 코코미 마밍가 타라 가이데 아이도 파니야 필터 데 tawne 하이데 fake news ꯌꯥꯝ ꯌꯥꯎꯋꯦ ꯈꯪꯉꯦꯕ ꯑꯩ ꯏꯁꯥꯝ ꯈꯪꯖꯩꯕ ꯑꯗꯨꯕꯨ every 90% ꯗꯤ ꯊꯥꯒꯠꯂꯝꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯁꯣꯝꯗ ꯑꯗꯨꯒ ꯑꯩꯅ ꯈꯔ ꯊꯥꯖꯖꯕꯀꯣ ꯌꯥꯝꯅ ꯊꯥꯖꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯈꯔ ꯌꯥꯝꯅ ꯊꯥꯖꯖꯕ ꯍꯣꯏꯅꯦ ꯊꯥꯖꯖꯕꯁꯦ ꯂꯣꯏ ꯌꯥꯎꯔꯦ ꯅꯠꯇ꯭ꯔꯅ ꯑꯩꯅ ꯌꯥꯝ ꯊꯥꯖꯖꯕ Facebook page khara am layeba adu Facebook page ta zo makhoina zo share tawpa makhoina zo upload tawkhap ai sidi yanarama le haina thagalumne ba ko aduga yanaram dre do sida aina hainu point khar lay ai kari no hapta hajik lay be issue hajik thoi be issue de si phagi pharang na te da si leba issue ai de leba kai ba leba mai chak pa issue ne ba natra na hajik thoi ado sida phagi pharang to reba sida photo sida ire iba sigi wahai wata de si screen de thoi ja 시 이래왜 미석제 까나노 시제 까나노 빠전 티글라고 빠전 부두어가 검라 소로 찡 소록 마야이두다 보고 아생바 ꯌꯥꯝ ꯇꯤꯅ ꯊꯝꯃꯣꯏ ꯅꯨꯡꯉꯥꯏꯇꯦ ꯁꯤꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯁꯤꯡꯅꯕꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯁꯤꯡꯅꯕꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯎꯁꯤꯠꯇꯕꯅꯦ ꯂꯣꯏꯅꯃꯛ ꯎꯁꯤꯠꯇꯕꯅꯦ ꯃꯥꯏꯗꯤ ꯁꯤꯁꯦ ꯀꯅꯥꯒꯨꯝꯕꯅꯀꯣ ꯁꯔꯀꯥꯔꯒꯤ ꯃꯥꯌꯣꯛꯇ ꯀꯃꯥꯏꯅ ꯁꯨꯃꯥꯏꯅ ꯁꯔꯀꯥꯔꯅ ꯌꯥꯗꯕ ꯁꯔꯀꯥꯔꯅ ꯇꯧꯔꯤꯕ ꯏꯁꯨ ꯑꯃꯗꯀꯣ ꯁꯨꯃꯥꯏꯅ ꯐꯥꯒꯤ ꯇꯧꯕ ꯑꯃ ꯇꯥꯔꯦ ꯅꯍꯥꯟꯅ ꯉꯁꯥꯏꯅ ꯑꯗꯨꯕꯨ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯐꯥꯒꯤ ꯇꯧꯕꯅꯤꯅ ꯀꯥꯟꯇꯅ ꯀꯦꯝ ꯇꯧꯗꯦ ꯍꯧꯖꯤꯛꯄꯨ ꯄꯨꯊꯣꯔꯛꯇꯦ ꯀꯅꯥꯅ ꯏꯔꯒ ꯄꯨꯊꯣꯔꯛꯏꯅꯣ ꯍꯥꯏꯕ ꯄ꯭ꯔꯨꯐꯇꯣ ꯑꯣꯀꯦ ꯑꯗꯨꯅ ꯒꯥꯏꯁ ꯀꯨꯈꯝꯕ꯭ꯔꯥ ꯑꯩ ꯍꯧꯖꯤꯛ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯒꯤ ꯕ꯭ꯂꯣꯛ ꯑꯣꯏꯅꯗꯤ ꯁꯦꯝꯃꯔꯣꯏ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯒꯤ ꯑꯣꯏꯅ ꯁꯦꯝꯅꯠꯇꯦ ꯌꯦꯡꯕꯁꯨ ꯆꯠꯂꯣꯏ ꯇꯥꯏꯝꯁꯦ ꯄꯨꯡ 12:50 ꯆꯞ ꯆꯥ ꯇꯥꯔꯦ ꯆꯥꯛ ꯏꯁꯤꯡꯁꯨ ꯆꯥꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯄ꯭ꯂꯥꯟꯗꯤ ꯐꯖꯅ ꯂꯩꯔꯝꯕꯅꯦ ꯉꯁꯤꯁꯦ ꯏꯃꯥꯟꯅꯕ ꯂꯣꯏꯅ ꯍꯧꯅꯔꯒ ꯈꯣꯠꯂꯒ ꯔꯦꯗꯤꯗ ꯂꯩꯔꯝꯅꯦꯕ ꯑꯗꯨꯃꯥꯏꯅ ꯌꯥꯅꯕ ꯄꯨꯔꯛꯇꯕꯅꯤꯅ ꯆꯠꯂꯣꯏꯅ ꯄ꯭ꯂꯥꯟꯗꯣ ꯀꯟꯁꯦꯜ ꯇꯧꯔꯦ ꯑꯗꯨꯒ ꯊꯕꯛ ꯀꯩꯝ ꯆꯠꯅꯤꯡꯉꯥꯏ ꯂꯩꯇꯦ ꯉꯁꯥꯏꯒ ꯑꯗꯨꯝ Facebook ꯑꯃꯨꯛ ꯄꯥꯏ YouTube ꯑꯃꯨꯛ ꯌꯦꯡ ꯇꯧꯔ ꯂꯩꯔꯝꯕꯅꯦ ꯑꯗꯨꯕꯨ ꯐꯣꯟ ꯇꯧꯔꯛꯑꯦ ꯕꯦꯡꯗ ꯑꯝꯇ ꯆꯠꯃꯤꯟꯅꯧꯁꯦꯅ ꯑꯗꯨꯅ ꯊꯕꯛ ꯈꯔꯁꯨ ꯂꯩꯌꯦ ꯉꯁꯤ ꯈꯨꯗꯛꯇ ꯍꯥꯏꯔꯛꯄ ꯊꯕꯛ ꯑꯗꯨ ꯊꯕꯛ ꯀꯩꯗꯣ ꯆꯠꯃꯤꯟꯅꯔꯁꯦ ꯑꯗꯨꯅ ꯃꯇꯝꯗꯣ ꯈꯤꯇꯪ ꯊꯦꯡꯖꯜꯂꯦꯕꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯅ ꯍꯥꯏꯗꯤ ꯄꯛꯇꯕ ꯕꯥꯇꯥꯂꯤꯌꯟꯒꯤ ꯑꯥꯔꯃꯤ ꯑꯃꯅ ꯑꯁꯤꯒꯤ ꯑꯦꯟꯁꯦ ꯁꯣꯏꯔ ꯍꯥꯏꯕꯤꯔꯛꯄꯅꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁꯤꯒꯤ ꯑꯦꯟ ꯁꯣꯏꯔ ꯍꯥꯏꯕꯤꯔꯛꯄꯩꯗꯃꯛꯇ ꯁꯤꯁꯦ ꯍꯥꯟꯅ ꯑꯝꯇ ꯆꯨꯝꯊꯣꯛꯈꯤ ओके तारे वेदर जे गुमरा नुसादे खतंग सागललेबा अदु तालो होरेन नो इंगपजु या तंगम दे हजिकांगी इंगमदा खा का चंगपे अखोय मणिपुर की वेदर जे यारो सिबो या मारे सारागना सॉरी मेसेज लाइ सारागना पसादा सायबो को इंगना पेंग इंगे अदुना याम थाब नता याम पाब नता सि जोलिट ला चखगे अदुगा गाय अखोय ब्लॉग से लुइद्री को होय हला कांदा पुनहमने हाइदे कमेंट हागने लोय लोय सि तो तब यादेबा न तो तादे वखन जे चुमना खनबा पैना खनबा हागबा याम यावेबा हाइदे आई ngasiगी video ai ngai video do kai maramgi delete tawdrino ado kai maramgi upload tawra thammino haibi matangda adu jo ai miyam da haijarke aduna hausi pabi oina di chalo go jalo theng ya da ꯑꯩꯗꯤ ꯁꯨꯝ ꯆꯠꯂꯒ ꯅꯝꯕꯣꯜ ꯌꯧꯂꯩ ꯂꯩꯔꯝꯃꯦꯅꯦ ꯇꯨ ꯌꯦꯡꯉꯣ ꯅꯝꯕꯣꯜ ꯈꯨꯔꯤ ꯐꯥꯕꯒꯤꯗꯨꯅ ꯇꯨ ꯑꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯆꯥꯛꯁꯨ ꯂꯥꯝꯈꯠꯂꯦ ꯗꯥꯗꯦ ꯍꯣꯏ ꯆꯪꯉꯒ ꯆꯥꯛ ꯆꯥꯎꯁꯦ ꯈꯪꯗꯦꯅꯦ ꯗꯥꯗꯦ ꯃꯌꯨꯝꯗ ꯑꯁꯤ ꯅꯝꯕꯣꯜ ꯕꯖꯥꯔ ꯂꯩꯗ꯭ꯔꯥ ꯑꯗꯨꯒꯤ ꯍꯦꯛ ꯊꯣꯡꯉꯦ ꯍꯥꯏꯗ
ꯍꯥꯏꯔꯔꯣꯏꯒꯦꯗ ꯗꯥꯗꯥꯗ ꯍꯣꯞ ꯆꯥꯖꯕ ꯑꯩꯒꯤ ꯄꯛꯇꯕ ꯕꯇꯥꯂꯤꯌꯟꯒꯤ ꯑꯥꯔꯃꯤ ꯃꯌꯥꯝ ꯌꯥꯎꯅꯤ ꯃꯌꯨꯝ ꯆꯠꯂꯒ ꯑꯃꯨꯛ ꯊꯤꯔ ꯃꯌꯨꯝ ꯆꯠꯂ ꯂꯦꯝꯗꯅ ꯑꯩ ꯗꯣꯁꯥ ꯇꯥꯅꯤꯕ ꯍꯥꯏꯗꯣꯛꯑꯔꯣꯏ ꯑꯗꯨꯒ ꯒꯥꯏꯁ ꯀꯔꯤ ꯃꯔꯝꯒꯤ ꯑꯩꯅ ꯚꯤꯗꯤꯑꯣꯗꯣ ꯂꯧꯊꯣꯛꯇ꯭ꯔꯤꯅꯣ ꯀꯛꯊꯠꯇ꯭ꯔꯤꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏꯒꯦ ꯇꯧ ꯐꯦꯁꯕꯨꯛꯇ ꯍꯧꯖꯤꯛ ꯐꯣꯇꯣ ꯈꯔ ꯑꯗꯨꯝ ꯊꯥꯒꯠꯅꯔꯛꯑꯦꯕ ꯍꯥꯏꯗꯤ ꯑꯦꯡꯒꯜ ꯈꯔ ꯑꯃꯗꯤ ꯅꯝꯃꯒ ꯃꯤ ꯌꯥꯝꯕꯩ ꯑꯦꯡꯒꯜꯗ ꯅꯝꯃꯒ ꯑꯁ ꯀꯅꯥꯝꯇꯅ ꯁꯞꯄꯣꯔꯠ ꯇꯧꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯃꯋꯥ ꯂꯧꯗ꯭ꯔꯦ ꯑꯗꯨ ꯑꯗꯥ ꯑꯗꯨꯅ ꯀꯨꯝꯍꯩ ꯍꯔꯥꯎꯁꯦ ꯑꯗꯨꯝ ꯌꯦꯡꯕ ꯂꯥꯛꯏ ꯍꯥꯏꯕ ꯑꯦꯡꯒꯜ ꯑꯃ ꯑꯗꯩ ꯑꯦꯡꯒꯜ ꯈꯔ ꯑꯃꯗ ꯐꯣꯇꯣ ꯀꯥꯞꯄꯒ ꯍꯥꯏꯗꯤ ꯃꯤ ꯂꯩꯇꯕ ꯑꯦꯡꯒꯜꯗꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯅꯥꯝꯇ ꯂꯥꯛꯇ꯭ꯔꯦ ꯈꯣꯠꯄꯒꯤ ꯍꯥꯏꯗꯤ ꯑꯗꯨꯗ ꯈꯪꯗꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯅꯤꯗꯅꯀꯣ ꯃꯅꯤꯄꯨꯔ ꯃꯆꯥꯗ ꯅꯠꯇꯅ ꯃꯄꯥꯟꯂꯣꯝꯗ ꯂꯩꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯍꯥꯏꯗꯤ ꯁꯤꯗ ꯂꯥꯛꯄ ꯉꯝꯗꯕ ꯃꯤ ꯃꯌꯥꯝ ꯑꯃꯅ ꯍꯥꯏꯗꯤ ꯑꯗꯨꯗ ꯆꯃꯝꯅꯕ ꯑꯃ ꯂꯩꯗꯅꯀꯣ ꯁꯞꯄꯣꯔꯠ ꯇꯧꯔꯤꯔꯥ ꯇꯧꯗꯔꯤꯔꯥ ꯁꯤꯗ ꯌꯥꯅꯤꯡꯉꯤꯔꯥ ꯌꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯒꯤꯗꯣ ꯑꯗꯨꯒꯤ ꯆꯃꯝꯅꯕꯗꯣ ꯑꯗꯨꯗꯣ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯈꯣꯝꯕ꯭ꯔꯥ ꯑꯗꯨ ꯁꯤꯒꯤ ꯚꯤꯗꯤꯑꯣꯗ ꯗꯤꯂꯤꯠ ꯇꯧꯗ꯭ꯔꯕꯅꯦꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤꯅ ꯔꯤꯌꯦꯂꯤꯇꯤ ꯉꯥꯛꯇꯅꯤꯅ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯑꯦꯡꯒꯜ ꯑꯃꯈꯛꯇꯪ ꯂꯧꯕꯃꯛꯇꯤ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯍꯥꯏꯗꯤ ꯗꯥꯏꯔꯦꯛ ꯀꯨꯆꯠ ꯆꯠꯂ ꯅꯝꯃꯛꯄ ꯃꯐꯝ ꯀꯥꯆꯤꯟ ꯀꯣꯏꯌꯥ ꯂꯣꯏ ꯆꯠꯂꯒ ꯅꯝꯃꯛꯄꯅꯤꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯏ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯗꯦ ꯍꯥꯏꯕꯗꯣ ꯈꯪꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯄꯨꯝꯅꯃꯛ ꯈꯪꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒꯤ ꯋꯦꯗ ꯑꯗꯨꯃꯥꯏꯅ ꯈꯜꯂ ꯑꯍꯥꯟꯕꯗ ꯑꯩꯗꯨ ꯗꯤꯂꯤꯠ ꯇꯧꯒꯦ ꯈꯜꯂꯝꯃꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯋꯥꯈꯜꯗꯣ ꯈꯜꯂꯛꯄꯗꯒꯤꯀꯣ ꯍꯦꯁ ꯁꯤꯗꯤ ꯊꯝꯕꯅ ꯐꯔꯅꯤ ꯁꯤ ꯄꯣꯠꯁꯤꯗꯤ ꯁꯨꯃꯥꯏꯅ ꯊꯝꯃꯒ ꯂꯩꯕꯅ ꯀꯥꯟꯅꯔꯅꯤꯅ ꯑꯗꯨꯒ ꯑꯩ ꯂꯩꯁꯤꯅ ꯀꯪꯂꯥꯄꯥꯠ ꯄꯔꯤꯡꯗꯅꯦꯕꯀꯣ ꯇꯝꯁꯦ ꯄꯨꯡ 4:30 ꯇꯥꯔꯦ ꯃꯝꯖꯜꯂꯅꯤ ꯑꯗꯨꯒ ꯎꯔꯣꯛ ꯊꯣꯡ ꯍꯥꯏꯒꯗ꯭ꯔꯥ ꯁꯦꯜꯐꯤ ꯊꯣꯡ ꯍꯥꯏꯒꯗ꯭ꯔꯥ ꯑꯁꯤ ꯊꯣꯡꯁꯦ ꯂꯥꯜꯂ ꯆꯠꯈ꯭ꯔꯁꯦ ꯁꯤ ꯊꯣꯡꯁꯤꯗꯤ 100% ꯑꯣꯀꯦ ꯇꯥꯔꯦ ꯃꯤ ꯂꯣꯏ ꯂꯥꯟꯅꯔꯦ ꯅꯥꯀꯟꯗ ꯕꯥꯔ ꯅꯨꯡ ꯍꯥꯞꯄꯦ ꯃꯊꯛꯀꯤ ꯀꯣꯕꯔꯗꯨ ꯀꯨꯞꯄꯦ ꯑꯗꯣ ꯒꯥꯏꯁ ꯑꯩꯅ ꯕ꯭ꯂꯣꯛ ꯁꯦꯝꯃꯛꯑꯔꯣꯏ ꯕ꯭ꯂꯣꯛ ꯍꯥꯞꯄꯛꯑꯔꯣꯏ ꯍꯥꯏꯕꯗꯣ ꯈꯪꯕ꯭ꯔꯥ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯀꯤꯕꯩ ꯅꯠꯇꯦꯀꯣ ꯀꯅꯥꯝꯇ ꯀꯤꯕ ꯂꯩꯇꯦ ꯑꯆꯨꯝꯕ ꯉꯥꯡꯕ ꯑꯆꯨꯝꯕ ꯇꯧꯕꯗ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗ ꯄꯣꯛꯄ ꯃꯅꯤꯄꯨꯔꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯁꯤꯒꯨꯝꯕ ꯆꯥꯎꯔꯕ ꯊꯧꯗꯣꯛ ꯑꯃ ꯂꯩꯔꯒ ꯀꯃꯥꯏꯅ ꯕ꯭ꯂꯣꯛ ꯁꯦꯝ ꯆꯠꯇꯣꯏꯅꯣ ꯃꯅꯤꯄꯨꯔ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯩꯁꯨ ꯁꯔꯨꯛ ꯌꯥꯏꯅ ꯇꯥꯛꯆꯕꯅꯤ ꯏꯁꯥꯅ ꯌꯥꯖꯅ ꯏꯁꯥꯅ ꯄꯥꯝꯖꯅ ꯐꯤꯜꯗꯨꯗ ꯆꯠꯂꯣꯏ ꯐꯤꯜꯗꯨꯗ ꯇꯧꯔꯣꯏ ꯍꯥꯏꯖꯕꯅꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯏꯗꯤ ꯀꯠꯄ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯏꯃꯥ ꯂꯩꯕꯥꯛꯁꯤꯗꯤ ꯃꯆꯦꯠ ꯑꯃ ꯐꯥꯎ ꯀꯅꯥꯝꯇꯗ ꯀꯠꯄ ꯉꯝꯃꯣꯏ ꯁꯤꯅꯦ ꯑꯩ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯕ꯭ꯂꯣꯛ ꯁꯉꯥꯏ ꯁꯦꯝꯃꯣꯏ ꯍꯥꯏꯗꯣ ꯑꯗꯨꯒ ꯃꯌꯥꯝ ꯂꯥꯛꯅꯗ꯭ꯔꯤꯕ ꯃꯌꯥꯝ ꯆꯠꯅꯗ꯭ꯔꯤꯕ ꯃꯌꯥꯝ ꯍꯪꯅꯗ꯭ꯔꯤꯁꯤꯁꯨ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯗꯤ ꯀꯅꯥꯝꯇꯅ ꯆꯠꯄ ꯌꯥꯔꯣꯏꯗꯤ ꯊꯤꯡꯉꯝꯗꯧ ꯃꯥꯟꯗꯦ ꯃꯁꯥ ꯃꯁꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯒꯤ ꯉꯥꯛꯇ ꯂꯩꯗꯅ ꯍꯥꯏꯗꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯗꯨꯕꯨ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯦ ꯀꯌꯥ ꯃꯇꯤꯛ ꯗꯤꯐ꯭ꯔꯦꯟꯁ ꯂꯩ ꯍꯥꯏꯅ ꯈꯪꯅꯤꯡꯉꯒꯗꯤ ꯀꯝꯕ꯭ꯔꯥ ꯑꯩ ꯂꯥꯁ ꯏꯌꯥꯔꯒꯤ ꯕ꯭ꯂꯣꯛꯇꯣ ꯑꯩꯒꯤ ꯁꯤꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯄꯝꯒꯦꯕꯀꯣ ꯑꯗꯨ ꯂꯣꯏꯅꯃꯛ ꯅꯝꯕꯅꯦ ꯍꯥꯏꯗꯤ ꯃꯐꯝ 4 ꯇꯧꯏꯗꯀꯣ ꯃꯐꯝ 4ꯃꯛ ꯁꯉꯥꯏꯊꯦꯝ ꯑꯣꯏꯔꯥ ꯑꯗꯨꯗꯩ ꯑꯗꯨꯗ ꯀꯩꯀꯩ ꯂꯣꯏꯅꯃꯛ ꯅꯝꯕꯅꯦ ꯑꯗꯨꯒꯤ ꯃꯐꯝꯗꯨ ꯂꯣꯏꯅꯃꯛ ꯑꯗꯨꯗ ꯀꯌꯥꯃꯨꯛ ꯃꯇꯤꯛ ꯃꯤ ꯌꯥꯝꯃꯤ ꯀꯌꯥꯃꯨꯛ ꯃꯤ ꯆꯤꯜꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯀꯔꯤ ꯐꯤꯕꯝ ꯂꯩꯔꯤ ꯍꯥꯏꯗꯣ ꯁꯤꯗ ꯑꯗꯨꯝ ꯌꯦꯡꯉꯣ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯏ ꯇꯧꯗꯦꯗꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯒꯁꯨ ꯌꯦꯡꯉꯒ ꯃꯌꯥꯝꯗꯨꯅ ꯑꯗꯨꯝ ꯈꯪꯉꯅꯤ ꯑꯗꯨꯅ ꯑꯗꯨꯗ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯉꯁꯤꯒꯤꯗꯤ ꯕ꯭ꯂꯣꯛ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯅꯥꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛꯅ ꯃꯊꯪ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯊꯦꯡꯅꯖꯩ ꯌꯥꯏꯐꯔꯦ ꯕꯨꯡ